ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯃꯥ ꯉꯥꯁꯦꯞꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯣꯂꯦꯟ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯒꯤ ꯂꯣꯏꯅꯕꯤꯒꯤ ꯃꯃꯤꯡꯅ ꯂꯩꯃ ꯀꯧꯔꯝꯃꯤ꯫ ꯇꯣꯂꯦꯟꯒ ꯂꯩꯃꯒꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯂꯥꯏꯖ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯤꯡꯅ ꯉꯥꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯂꯥꯏꯖ ꯑꯁꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯖ ꯃꯅꯥ ꯄꯪꯂꯝꯃꯤ꯫ ꯂꯥꯏꯖꯗꯨ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯟꯕ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯆꯩ ꯑꯗꯨꯅ ꯃꯧꯄꯥꯒꯤ ꯃꯀ꯭ꯂꯥꯞ ꯑꯗꯨꯗ ꯁꯦꯠ ꯁꯦꯠ ꯀꯜꯂꯝꯃꯤ꯫ ꯉꯥꯟꯕ ꯁꯨꯛꯇꯣꯛꯇꯨꯅ, "ꯏꯆꯦ, ꯀꯩꯅꯣ ꯉꯥꯎꯔꯕꯣ? ꯃꯤꯒꯤ ꯀꯂꯞꯁꯤꯗ ꯆꯩꯅ ꯀꯜꯂꯤꯗꯨꯕꯨ ꯅꯥꯕꯅ ꯂꯣꯏꯔꯦ!" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯐꯨꯕꯒꯤ ꯄꯣꯝꯂꯤꯕꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯤ꯫ ꯂꯥꯏꯖ ꯃꯥꯗꯤ ꯃꯧꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟꯅꯅ ꯇꯥꯔꯝꯃꯤ꯫ "ꯀꯔꯤ? ꯑꯩꯕꯨ ꯅꯥꯄꯪꯕꯤ ꯀꯥꯏꯅ ꯃꯁꯤꯡꯗꯤ ꯈꯔ ꯌꯥꯝ ꯐꯨꯒꯦꯅꯦꯍꯦ ꯃꯁꯤ!" ꯉꯥꯟꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯈꯔ ꯀꯟꯅ, "ꯅꯥꯄꯪꯕꯤ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯏꯆꯦꯅ ꯐꯨꯕꯗꯣ ꯅꯥꯏ ꯍꯥꯏꯕꯅꯦ." ꯂꯥꯏꯖꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯧꯄꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯍꯥꯏ꯫ "ꯅꯥꯅꯕꯅꯤ ꯐꯨꯔꯤꯗꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ, ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯀꯅꯨꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯐꯔꯤꯅꯤꯕ, ꯑꯩꯅ ꯋꯥꯅ ꯊꯥꯖꯕ ꯀꯣꯕꯤꯒꯗꯣ ꯁꯟꯅ ꯂꯣꯏꯅ ꯆꯥꯊꯣꯛꯍꯧꯔꯦꯕ꯫ ꯌꯨꯝ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ." ꯉꯥꯟꯕꯁꯨ ꯇꯨꯃꯤꯟꯅ ꯃꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯁꯨ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥ ꯑꯅꯤꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ, "ꯅꯕꯥꯅꯤꯗꯤ ꯀꯔꯥꯏ ꯆꯠꯂꯨꯔꯤꯕ?" ꯉꯥꯟꯕꯅ, "ꯏꯃꯥ, ꯑꯩ ꯂꯝꯄꯥꯛꯇ ꯁꯥꯟꯅꯔꯨꯕꯅꯤ, ꯑꯗꯨꯒꯤ ꯏꯆꯦꯅ ꯐꯨꯔꯤꯕ ꯑꯩꯉꯣꯟꯗ." ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯂꯥꯏꯖ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯧꯄꯥꯗ ꯐꯨꯔꯤꯗꯤ?" "ꯀꯩꯅꯣ ꯏꯃꯥ, ꯐꯧ ꯁꯨꯕꯒ ꯉꯝꯃꯔꯣꯏ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯅ ꯍꯥꯏꯔꯝꯕꯁꯨ ꯅꯠꯇꯦ." "ꯑꯩꯗꯤ ꯀꯥꯎꯏꯗꯅ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯕ." "ꯑꯣ, ꯐꯧꯁꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯏꯃꯥꯒꯤ ꯂꯥꯏꯖ ꯅꯪꯕꯣ! ꯅꯪꯅ ꯅꯧꯄꯥ ꯅꯨꯄꯥꯗ ꯐꯨꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ! ꯌꯨꯝ ꯁꯪꯂꯝ ꯍꯥꯏꯔꯒ ꯁꯪꯂꯝꯗꯕꯒꯤ ꯐꯨꯔꯤꯅꯤ꯫ ꯑꯩꯅ ꯋꯥꯈꯩ ꯊꯥꯖꯕ ꯀꯣꯕꯤ ꯐꯩꯗꯣꯝꯗꯨꯃ ꯁꯟꯅ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦꯗꯅꯁꯦ, ꯆꯥꯍꯟꯈ꯭ꯔꯦꯕ ꯅꯆꯥꯅꯨꯄꯥ ꯃꯁꯛ ꯐꯖꯕꯁꯤꯅ." ꯂꯩꯃ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ, "ꯅꯪꯁꯨ ꯅꯆꯦꯅ ꯌꯨꯝ ꯁꯪꯉꯝꯃꯣ ꯍꯥꯏꯔꯕꯗꯤ ꯁꯪꯕ ꯌꯥꯗ꯭ꯔꯣ? ꯏꯃꯥꯒꯤ ꯉꯥꯟꯕ, ꯅꯪꯁꯤ ꯃꯤꯋꯥ ꯇꯥꯐꯝꯗꯗ ꯂꯩ꯫ ꯅꯆꯦꯁꯤꯒꯤ ꯃꯇꯧꯃꯛꯅꯦ ꯏꯃꯥꯅꯦ ꯄꯨꯛꯄꯦꯟ ꯍꯦꯛ ꯄꯦꯜꯂꯤ." "ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯅꯨꯄꯥꯁꯤ ꯉꯥꯡꯒꯤꯗꯤ ꯂꯩꯇꯗꯅ ꯏꯃꯥꯅ ꯀꯟꯈꯠꯂꯤꯕꯗꯨꯕꯣ? ꯏꯃꯥ, ꯑꯗꯨꯃꯥꯏ ꯁꯨꯝ ꯀꯟꯈꯠꯄꯗ ꯑꯉꯥꯡꯗꯣ ꯃꯥꯡꯗꯧꯔꯕꯅꯤ, ꯃꯥꯡꯗꯧꯔꯕ." ꯂꯩꯃ ꯈꯣꯟꯖꯦꯜ ꯈꯔ ꯀꯟꯅ, "ꯅꯧꯄꯥꯕꯨ ꯀꯟꯈꯠꯄ ꯅꯠꯇꯦꯅꯤ ꯏꯃꯥꯒꯤ ꯂꯥꯏꯖ, ꯏꯃꯥꯅ ꯉꯥꯡꯕꯅꯤꯅꯦ꯫ ꯑꯣ, ꯈꯪꯉꯦ, ꯏꯃꯥꯅ ꯑꯉꯥꯡꯁꯦ ꯃꯥꯡꯍꯟꯗꯧꯔꯕꯅꯤ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯥꯏꯖꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯃ ꯃꯆꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯆꯪꯈ꯭ꯔꯦꯅꯦ ꯃꯁꯦ." ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯅꯪꯕꯨ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯕ꯭ꯔꯣ? ꯏꯟꯁꯥꯡꯗꯤ ꯀꯔꯤ ꯊꯣꯡꯗꯧꯔꯦ?" "ꯌꯦꯟꯗꯦꯝꯁꯤ ꯏꯔꯣꯟꯁꯤꯜꯂꯒꯦ." "ꯌꯦꯟꯗꯦꯝ ꯏꯔꯣꯜꯂꯒꯦ ꯍꯥꯏꯕ? ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯁꯥꯍꯟꯒꯅꯨ." ꯂꯥꯏꯖ ꯃꯥꯗꯤ ꯃꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯣꯟꯅꯅ ꯇꯥꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯏꯃꯥ, ꯀꯗꯥꯏꯗꯒꯤ ꯌꯦꯟꯅꯣ ꯊꯣꯡꯗꯧꯔꯤꯕꯕꯣ? "ꯃꯤꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯀꯥꯟꯁꯤꯗ ꯌꯦꯟ ꯆꯥꯅꯤꯡꯉꯦꯅꯤ." "ꯍꯣꯏ, ꯌꯦꯟ ꯆꯥꯅꯤꯡꯉꯤ ꯍꯥꯏꯕ ꯅꯠꯇꯦ, ꯏꯔꯣꯝꯕꯗꯣ ꯃꯣꯔꯣꯛ ꯁꯥꯍꯟꯒꯅꯨ ꯍꯥꯏꯕꯅꯤ." "ꯍꯣꯏ, ꯑꯩꯁꯨ ꯈꯪꯉꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ, ꯋꯥ ꯑꯝꯇ ꯍꯥꯏꯕ ꯌꯥꯗꯦ, ꯁꯧ ꯁꯧ ꯍꯦꯛ ꯂꯥꯎꯔꯗꯅ ꯃꯁꯤꯒꯤ ꯅꯥꯄꯪꯕꯤꯁꯤꯗꯤ." "ꯍꯣ, ꯀꯩꯅꯣ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯣ?" "ꯍꯣꯏ ꯏꯃꯥ, ꯀꯔꯤꯁꯨ ꯍꯥꯏꯗꯦ." ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯁꯨ ꯆꯥꯛ ꯂꯣꯏꯔꯒ ꯑꯗꯨꯝ ꯀꯧꯔꯛꯇꯧ ꯂꯩꯔꯦ. ꯑꯩꯅ ꯉꯥꯡꯕꯅ ꯑꯃ, ꯃꯥꯅ ꯈꯨꯝꯕꯅ ꯑꯃ, ꯑꯩꯗ ꯊꯣꯛꯆꯍꯧꯔꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯩꯃ ꯃꯄꯨꯔꯣꯏꯕ ꯇꯣꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯐꯝꯃꯤ. "ꯃꯃꯥ, ꯆꯥꯛꯇꯤ ꯅꯆꯥꯅꯨꯄꯤꯅ ꯊꯣꯡꯍꯧꯔꯕ꯭ꯔꯥ?" "ꯍꯣꯏ, ꯊꯣꯡꯍꯧꯔꯦ. ꯑꯗꯣ ꯃꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ?" "ꯃꯃꯥ, ꯅꯆꯥꯅꯨꯄꯤꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ?" "ꯑꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯃꯤꯅ ꯉꯥꯡꯕꯅ ꯑꯃ, ꯃꯥꯅ ꯈꯨꯝꯕꯅ ꯑꯃ. ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯛꯂꯦ. ꯑꯩꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯒꯅꯤꯕꯨ ꯊꯥꯕꯨ ꯊꯥꯖꯗ꯭ꯔꯦꯗ ꯃꯣꯏ ꯃꯄꯥ." "ꯃꯃꯥ, ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ. ꯅꯪꯁꯨ ꯏꯆꯥꯁꯦ ꯃꯅꯥꯈꯔ ꯄꯪꯖꯕꯒꯤ ꯋꯥꯅꯤ. ꯃꯁꯛ ꯃꯇꯧ ꯐꯖꯕꯗ ꯍꯥꯏꯅꯔꯤꯕ ꯏꯆꯥꯅꯤ. ꯊꯣꯡꯕ ꯊꯥꯛꯄꯁꯨ ꯍꯩꯈ꯭ꯔꯕ." "ꯑꯣ, ꯅꯥ ꯄꯪꯕꯗꯨꯗꯅꯤ ꯀꯅꯥꯅ ꯂꯧꯕꯤꯗꯣꯏꯅꯣ ꯍꯥꯏꯔꯤꯁꯦ." "ꯃꯃꯥ, ꯀꯔꯤꯁꯨ ꯈꯜꯂꯨ. ꯏꯆꯥ ꯑꯉꯥꯡ ꯑꯣꯏ. ꯏꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯣꯏ ꯃꯄꯥꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ. ꯃꯣꯏ ꯃꯄꯥꯅ ꯎ ꯀꯥꯕ ꯇꯝꯕꯤꯕꯗꯒꯤ ꯎ ꯀꯥꯕꯗ ꯎꯗꯒꯤ ꯇꯥꯔꯛꯂꯒ ꯃꯅꯥꯁꯤ ꯄꯪꯂꯤꯕ ꯅꯠꯇ꯭ꯔꯣ?
ꯃꯃꯥ ꯁꯣꯏꯔꯀꯥꯟꯗ ꯃꯤꯉꯣꯟꯗ ꯇꯥꯏꯅꯒꯅꯨꯅꯦ ꯃꯃꯥ ꯅꯪꯁꯨ ꯑꯩꯅ ꯇꯝꯕꯤꯕꯗꯨꯗ ꯅꯣꯛꯂꯒ ꯌꯦꯡꯂꯤꯕꯗꯨꯗꯤ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ ꯂꯥꯏꯖꯁꯨ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒ ꯃꯧꯄꯥꯒꯕꯨ ꯆꯥꯛ ꯆꯥꯅꯕ ꯀꯧꯔꯝꯃꯤ ꯃꯈꯣꯏꯁꯨ ꯆꯪꯉꯛꯇꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯆꯥꯛꯇꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯇꯣꯂꯦꯟꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯆꯥꯅ ꯂꯣꯟꯕ ꯏꯔꯣꯟꯕꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ ꯑꯩꯅ ꯊꯣꯡꯕ ꯍꯥꯎꯇ꯭ꯔꯗꯤ ꯍꯌꯦꯡꯗꯒꯤ ꯏꯃꯥꯅ ꯊꯣꯡꯍꯜꯂꯣ ꯆꯥꯛ ꯊꯣꯡꯕꯤꯔꯤꯁꯦ ꯍꯔꯥꯎꯒꯤꯗꯤ ꯂꯩꯇꯦ ꯍꯥꯎꯏꯒ ꯍꯥꯎꯇꯦꯒ ꯏꯄꯥꯅ ꯍꯥꯏꯕꯗꯤ ꯏꯆꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯈꯔ ꯍꯔꯥꯎꯏꯗꯅ ꯑꯁꯨꯝꯅ ꯆꯥꯛꯇꯨ ꯆꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯦꯡꯕꯤꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖ ꯑꯌꯦꯡꯕꯤ ꯂꯥꯛꯄ ꯎꯕꯗ ꯅꯪꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯍꯣ ꯑꯩꯈꯣꯏꯒꯤ ꯏꯇꯥ ꯐꯖꯕꯤꯁꯦ ꯎꯅꯤꯡꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯣ ꯏꯇꯥ ꯁꯤꯡꯖꯨ ꯆꯥꯔꯨꯁꯦ ꯀꯩꯅꯣ ꯀꯗꯥꯏꯗꯒꯤ ꯁꯤꯡꯖꯨꯅꯣ ꯁꯤꯡꯖꯨꯒ ꯁꯨꯗꯦ ꯑꯌꯦꯡꯕꯤ ꯂꯥꯏꯖꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯣ ꯏꯅꯦ ꯇꯥꯃꯨꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯁꯤ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯣ ꯀꯩꯅꯣ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯂꯤꯕꯗꯨꯕꯣ ꯅꯥꯒ ꯂꯣꯏ ꯄꯪ ꯇꯥꯔꯦ ꯄꯪꯂꯒ ꯂꯩꯔꯗꯨꯗ ꯑꯃꯨꯛ ꯄꯪꯗꯣꯏꯕ ꯑꯁꯨꯝꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯂꯝꯃꯤ ꯑꯌꯦꯡꯕꯤꯅ ꯏꯅꯦ ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯈꯤꯇ ꯄꯤꯕꯤꯔꯛꯑꯣ ꯍꯣꯏ ꯏꯅꯦ ꯄꯤꯔꯛꯀꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯤꯊꯣꯛꯈꯤꯒꯦ ꯍꯣꯏ ꯏꯅꯦ ꯇꯥꯃꯣꯁꯨ ꯍꯥꯟꯅ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯤꯡꯖꯨ ꯇꯝꯃꯤ ꯑꯌꯦꯡꯕꯤ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯏꯇꯥ ꯍꯣꯔꯦꯟꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯍꯥꯏ ꯌꯦꯡꯉꯨꯁꯤꯗꯅ ꯏꯟꯖꯥꯡꯂꯣ ꯍꯥꯎꯇꯦꯗ ꯍꯪꯒꯥꯝ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯏ ꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨꯕ ꯑꯌꯦꯡꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯜꯂꯞꯅ ꯍꯣ ꯍꯣꯔꯦꯟꯅꯦ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯂꯩ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯂꯨꯁꯤ ꯍꯥꯏꯕ ꯇꯜꯂꯤꯗ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯉꯣꯏ ꯅꯪꯗꯤ ꯑꯉꯥꯎꯕꯤꯅꯤꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯁꯨ ꯄꯣꯠꯐꯝꯗꯨꯗ ꯆꯪꯂꯛꯏ ꯊꯦꯝꯕꯨꯡ ꯂꯥꯏꯖꯕꯨ ꯎꯕꯗ ꯏꯇꯥꯎ ꯇꯨ ꯑꯥꯗꯒꯤ ꯅꯨꯄꯤꯁꯤꯒꯤ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯨ ꯇꯣꯝꯄꯣꯛꯁꯨ ꯃꯇꯥꯎꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯉꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯉꯥꯏꯍꯥꯛꯇꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ ꯊꯦꯝꯕꯨꯡꯅ ꯀꯔꯤ ꯃꯁꯛ ꯈꯨꯐꯖꯅꯣ ꯃꯥꯒꯨꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ ꯃꯁꯤꯕꯨ ꯂꯥꯏꯔꯦꯝꯕꯤꯒ ꯑꯣꯏꯔꯖꯥꯠꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎꯗ ꯌꯦꯡꯂꯛꯄꯗꯗꯤ ꯇꯣꯝꯄꯣꯛꯇꯨ ꯂꯥꯏꯖꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯊꯦꯝꯕꯨꯡꯅ ꯀꯧꯔꯛꯄꯗꯨꯗ ꯇꯣꯝꯄꯣꯛꯁꯨ ꯋꯥꯈꯜ ꯂꯥꯛꯏ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯅꯪ ꯉꯁꯤ ꯀꯩꯗꯧꯔꯒꯦ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦꯅ ꯌꯥꯔꯦ ꯈꯪꯉꯦ ꯃꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯣ ꯏꯇꯥꯎꯅꯕꯨ ꯄꯥꯝꯃꯗꯤ ꯑꯩ ꯌꯥꯅꯕ ꯍꯥꯏꯅꯕꯤꯒꯦ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯨ ꯑꯩ ꯃꯃꯤꯡ ꯍꯪꯂꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯗꯨ ꯂꯥꯏꯖꯒ ꯑꯌꯦꯡꯕꯤꯒꯅ ꯂꯩꯔꯤꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯆꯜ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯑꯌꯦꯡꯕꯤꯅ ꯀꯩ ꯍꯪꯒꯦ ꯍꯥꯏꯕꯅꯣ ꯏꯕꯣ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡ ꯍꯪꯒꯦ ꯇꯧꯕꯅꯤ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯈꯪꯍꯧꯗꯦ ꯂꯥꯏꯖꯅ ꯊꯦꯝꯕꯨꯡꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ ꯅꯪꯒꯤꯁꯤ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯕꯨ ꯏꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯀꯥꯏꯅ ꯊꯦꯝꯕꯨꯡ ꯃꯈꯖꯥꯏꯗꯨ ꯄꯥꯏꯗꯨꯅ ꯅꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯅꯦ ꯃꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯁꯝꯗꯨ ꯍꯦꯛꯇ ꯐꯣꯏ ꯑꯌꯦꯡꯕꯤꯅ ꯂꯥꯏꯖꯕꯨ ꯈꯥꯝꯗꯣꯛꯏ ꯏꯇꯥ ꯌꯥꯔꯤꯕꯁꯤ ꯇꯣꯛꯑꯣ ꯑꯌꯦꯡꯕꯤꯅ ꯈꯥꯝꯗꯣꯔꯛꯄꯗꯨꯗ ꯂꯥꯏꯖꯁꯨ ꯊꯦꯝꯕꯨꯡꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯏ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ ꯃꯤꯡ ꯈꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯃꯁꯤ ꯅꯨꯄꯤꯁꯤ ꯁꯣꯅꯨ ꯁꯨꯕꯖꯥꯠꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯇꯥꯎ ꯇꯣꯝꯄꯣꯛꯄꯨ ꯆꯤꯡꯗꯨꯅ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯌꯦꯡꯕꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯟꯅ ꯀꯩꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯥꯎꯔꯤꯁꯦ ꯑꯩ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅꯤ ꯂꯩꯁꯥꯕꯤꯗꯨꯕꯨ ꯃꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯣ ꯃꯤꯅ ꯍꯥꯏꯔꯤꯗꯣ ꯅꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯃꯤꯡ ꯍꯪꯕꯅꯤ ꯂꯥꯏꯖ ꯃꯥꯅ ꯑꯣꯟꯅꯅ ꯇꯥꯕꯅꯤ ꯈꯪꯂꯛꯄꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯅꯕ ꯇꯥꯟꯖꯥ ꯄꯤꯕ꯭ꯔꯣ ꯅꯈꯨꯠ ꯍꯥꯟꯅ ꯌꯥꯎꯔꯒ ꯁꯤꯗꯤ ꯏꯕꯦꯝꯃ ꯂꯥꯏꯖ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯤ ꯌꯥꯔꯦ ꯆꯠꯁꯤꯜꯂꯛꯑꯣ ꯁꯤꯡꯖꯨꯒ ꯆꯥꯔꯒꯨꯝꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯖꯅ ꯑꯌꯦꯡꯕꯤꯕꯨ ꯆꯤꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ ꯏꯇꯥꯎ ꯅꯪꯅ ꯀꯔꯤ ꯀꯔꯟ ꯇꯥꯔꯨꯕꯒꯤꯅꯣ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯨꯅ ꯅꯪꯒꯤ ꯁꯝ ꯐꯣꯏꯔꯩꯗꯨꯕꯣ ꯏꯇꯥꯎ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯀꯣꯏꯔꯨꯕ ꯌꯥꯕꯖ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯅꯤ ꯑꯗꯨꯒꯗꯤ ꯈꯨꯄꯥꯛ ꯍꯦꯛꯇ ꯊꯥꯔꯤ ꯂꯩꯁꯥꯕꯤꯗꯕꯨ ꯅꯆꯥ ꯀꯌꯥ ꯁꯨꯔꯒꯦ ꯍꯪꯉꯤꯒꯩ ꯑꯩ ꯁꯝꯁꯦ ꯍꯦꯛꯇ ꯐꯣꯏꯔꯛꯄꯅꯦꯃꯤ ꯑꯁꯨꯝꯅ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯇꯣꯝꯄꯣꯛꯇ ꯄꯥꯎ ꯇꯝꯂꯤ ꯑꯌꯨꯛꯅꯤ ꯊꯥꯔꯣ ꯂꯩꯃꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯏꯖꯗꯨ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯝꯃꯤ ꯊꯥꯔꯣ ꯂꯥꯏꯖꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯂꯥꯏꯖ ꯅꯪꯕꯨ ꯂꯝ ꯇꯩꯔꯤꯕ꯭ꯔꯣ ꯂꯥꯏꯖꯁꯨ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯕꯒꯨꯝꯅ ꯇꯧꯕꯗꯨꯗ ꯌꯦꯡꯊꯣꯔꯛꯏ
ꯃꯗꯣꯝꯆꯥ ꯊꯥꯔꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯏꯟꯗꯣꯝꯆꯥ ꯂꯥꯛꯏꯔꯣ? ꯏꯟꯗꯣꯝꯆꯥꯁꯤ ꯅꯃꯥꯒ ꯎꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ. ꯏꯆꯥꯗꯤ ꯂꯝ ꯇꯩꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ. ꯀꯩꯅꯣꯗ ꯏꯟꯗꯣꯝꯆꯥ, ꯑꯁꯨꯛ ꯐꯖꯅ ꯇꯩꯔꯤꯕ ꯂꯝꯁꯤꯕꯨ ꯐꯖꯗꯦ ꯀꯥꯏꯅ. ꯍꯩꯃ, ꯑꯣꯟꯅꯅ ꯇꯥꯔ ꯃꯥꯜꯂꯦꯅꯦ. ꯂꯥꯏꯖꯥ, ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯕꯗꯤ ꯂꯝ ꯇꯩꯕ ꯌꯥꯝ ꯍꯩꯅ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ. ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ. ꯂꯩꯃ ꯊꯥꯔꯣꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯊꯥꯔꯣ, ꯅꯪ ꯂꯥꯛꯑꯝꯃꯤꯗꯅ? ꯍꯣꯏ ꯏꯆꯦ, ꯅꯅꯥꯎ ꯂꯥꯛꯆꯔꯝꯃꯤ. ꯑꯗꯣ ꯏꯆꯦ, ꯂꯥꯏꯖꯁꯤꯕꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯍꯦꯟꯖꯤꯟꯕꯗꯧꯅ ꯇꯧꯏ. ꯏꯆꯦ ꯍꯣꯏꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ꯭ꯔꯣ? ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ, ꯀꯥꯟꯅꯕ ꯐꯪꯗꯦ. ꯊꯥꯔꯣ, ꯁꯦꯜꯗ ꯃꯇꯤꯡꯂꯒ ꯇꯣꯛꯏ. ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯤ ꯊꯥꯔꯣ. ꯃꯥꯒꯤꯗ ꯈꯟꯕꯗ ꯏꯆꯦꯁꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ. ꯑꯩꯅ ꯑꯃ ꯉꯥꯡꯅꯤ, ꯃꯥꯅ ꯑꯃ ꯈꯨꯝꯃꯛꯀꯅꯤ. ꯏꯆꯦ, ꯑꯩꯈꯣꯏ ꯏꯄꯥꯝꯂꯣꯝꯗ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠ ꯀꯧꯕꯤ ꯑꯃ ꯂꯩ. ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ. ꯀꯅꯥ ꯈꯪꯅꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗꯒꯤ ꯐꯔꯛꯄꯁꯨ. ꯍꯣꯏ, ꯌꯦꯡꯁꯤ. ꯑꯗꯣ ꯅꯪ ꯂꯥꯛꯄꯕꯨ ꯀꯔꯤ ꯍꯥꯏꯒꯦ? ꯍꯩꯃ, ꯑꯩꯗꯤ ꯏꯀꯥꯎ. ꯏꯆꯦꯒꯤ ꯍꯋꯥꯏ ꯃꯨꯕꯤ ꯃꯔꯨꯒ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯪꯒꯦ ꯂꯥꯛꯄꯅꯤ. ꯃꯔꯨꯒꯤꯅꯦꯅ ꯊꯝꯕꯁꯤꯡꯗꯣ ꯇꯤꯟꯅ ꯂꯣꯏ ꯆꯥꯊꯣꯛꯑꯝꯃꯤ. ꯂꯩꯕꯅꯦ, ꯏꯆꯦ ꯂꯧꯊꯣꯛꯂꯨꯒꯦ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ. ꯍꯣꯏ ꯏꯆꯦ. ꯂꯩꯃꯗꯣ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯥꯏꯖꯒ ꯑꯌꯤꯡꯕꯤꯒꯗꯣ ꯀꯩꯊꯦꯜꯗ ꯆꯠꯂꯝꯃꯤ. ꯐꯤꯔꯣꯜ ꯌꯣꯟꯐꯝ ꯑꯃꯗ ꯆꯪꯉꯛꯇꯨꯅ ꯐꯤꯔꯣꯜ ꯈꯔ ꯈꯜꯂꯤ. ꯑꯌꯤꯡꯕꯤꯅ ꯐꯨꯔꯤꯠ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ. ꯏꯅꯦ, ꯁꯤꯕꯨ ꯀꯌꯥꯅꯣ? ꯕꯦꯝꯃ, ꯂꯨꯄꯥ 2 ꯈꯛ ꯄꯤꯔꯝꯃꯨ. ꯃꯤꯉꯣꯟꯗꯗꯤ 3 ꯌꯣꯟꯕꯅꯤ. ꯂꯥꯏꯖꯅ, ꯀꯩꯅꯣꯗ ꯏꯅꯦ, ꯂꯨꯄꯥ 3ꯇꯤ ꯇꯥꯡꯃꯟꯗ꯭ꯔꯣ? ꯑꯩꯈꯣꯏ ꯁꯤꯕꯨ ꯀꯩꯝ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ. ꯕꯦꯝꯃ, ꯅꯪꯅ ꯑꯣꯟꯅꯅ ꯇꯥꯔꯕ ꯃꯥꯜꯂꯦ. ꯏꯅꯦꯅ ꯍꯥꯏꯕꯗꯤ ꯂꯨꯄꯥ 2 ꯍꯥꯏꯕꯅꯦ. ꯀꯔꯤ? ꯂꯨꯄꯥ 3ꯇꯒꯤ ꯁꯤꯀꯤꯝꯇ ꯇꯥꯕ ꯉꯝꯂꯣꯏꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯅꯦ, ꯐꯨꯔꯤꯠꯁꯦ ꯑꯩꯈꯣꯏ ꯂꯧꯖꯔꯔꯣꯏ. ꯏꯇꯥ, ꯂꯥꯛꯑꯣ, ꯑꯇꯣꯞꯄꯗ ꯌꯦꯡꯂꯨꯔꯁꯤ. ꯃꯥꯒꯤꯁꯦ ꯌꯥꯝ ꯇꯥꯡꯉꯤ. ꯀꯔꯤ ꯂꯩꯁꯥꯕꯤꯅꯣ ꯁꯤꯕꯨ? ꯑꯩꯅ ꯑꯃ ꯍꯥꯏ, ꯃꯥꯒꯤ ꯊꯣꯛꯄ ꯃꯄꯥꯉꯥꯡꯗ ꯉꯥꯡꯂꯒ ꯂꯩꯕꯁꯤꯕꯨ. ꯑꯌꯤꯡꯕꯤꯅ, ꯏꯅꯦ ꯁꯥꯎꯕꯤꯅꯨ. ꯏꯇꯥꯁꯤ ꯃꯅꯥ ꯈꯔ ꯄꯪꯕꯅꯤ. ꯑꯗꯨꯅꯅꯤ. ꯏꯅꯦꯒꯤ ꯁꯦꯜꯗꯣ ꯁꯤꯗ ꯂꯩꯖꯔꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ. ꯑꯌꯤꯡꯕꯤꯅ ꯃꯇꯥ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯄꯣꯠꯐꯝ ꯐꯝꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯖꯩ. ꯃꯁꯛ ꯏꯐ ꯐꯖꯈꯩ, ꯃꯅꯥ ꯄꯪꯂꯕ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ. ꯑꯌꯤꯡꯕꯤꯒ ꯂꯥꯏꯖꯒꯗꯣ ꯑꯁꯨꯝ ꯂꯥꯛꯄꯗ ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯗꯣ ꯊꯦꯡꯅꯔꯝꯃꯤ. ꯂꯥꯏꯖꯅ, ꯏꯇꯥ, ꯑꯥꯗꯒꯤ ꯁꯤꯗꯤ ꯅꯍꯥꯟ ꯑꯩꯅ ꯃꯁꯝ ꯐꯣꯏꯕ ꯅꯨꯄꯥꯗꯨꯅꯤ. ꯑꯌꯤꯡꯕꯤꯁꯨ ꯂꯥꯏꯖꯅ ꯌꯦꯡꯂꯤꯕꯗꯨꯗ ꯌꯦꯡꯉꯤ. ꯃꯥꯅꯤꯇ, ꯑꯩ ꯀꯧꯒꯦ, ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯕꯨ ꯀꯧꯔꯝꯃꯤ. ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯁꯨ ꯑꯌꯤꯡꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯌꯦꯡꯊꯣꯔꯛꯏ. ꯂꯥꯏꯖꯍꯣꯏ ꯑꯣꯏꯔꯝꯕꯗꯨꯗ ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯊꯦꯝꯕꯨꯡ ꯃꯥꯗꯤ ꯂꯥꯏꯖꯕꯨ ꯎꯕꯗ ꯃꯤꯍꯨꯜ ꯁꯨꯗ꯭ꯔꯤ. ꯊꯦꯝꯕꯨꯡꯅ, ꯏꯇꯥꯎ, ꯑꯁꯤꯗꯤ ꯃꯀꯣꯛ ꯆꯥꯛꯄꯤ ꯂꯩꯁꯥꯕꯤꯗꯨꯅꯤ. ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯂꯛꯏꯕꯁꯤꯕꯣ? ꯉꯁꯤꯁꯨ ꯑꯃꯨꯛ ꯁꯝ ꯐꯣꯏꯒꯦ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯣ? ꯃꯤ ꯇꯥꯅꯤ, ꯇꯞꯅ ꯍꯥꯏꯌꯨ. ꯑꯌꯤꯡꯕꯤꯒ ꯂꯥꯏꯖꯒꯁꯨ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ. ꯑꯌꯤꯡꯕꯤꯅ, ꯏꯕꯨꯡ, ꯅꯍꯥꯟꯒꯤꯗꯣ ꯁꯥꯎꯕ ꯌꯥꯗꯦ. ꯑꯩꯒꯤ ꯏꯇꯥꯁꯦ ꯃꯅꯥ ꯈꯔ ꯄꯪꯕꯅꯤ. ꯏꯕꯨꯡꯅ ꯃꯤꯡ ꯍꯪꯕꯗꯣ ꯏꯇꯥꯁꯤꯅ ꯑꯣꯟꯅꯅ ꯇꯥꯕꯒꯤꯅꯤ. ꯇꯣꯝꯄꯣꯛ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ, ꯀꯩꯁꯨ ꯈꯟꯗꯦꯗ. ꯑꯗꯣ ꯅꯕꯥꯅꯤꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ? ꯑꯌꯤꯡꯕꯤ ꯅꯣꯛꯇꯨꯅ, ꯏꯕꯨꯡ, ꯑꯩꯒꯤ ꯃꯤꯡꯅ ꯑꯌꯤꯡꯕꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥꯁꯤꯒꯤ ꯃꯤꯡꯅ ꯂꯥꯏꯖ. ꯂꯥꯏꯖ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ. ꯇꯣꯝꯄꯣꯛꯅ, ꯑꯗꯣ ꯑꯌꯤꯡꯕꯤ, ꯂꯥꯏꯖꯒꯤ ꯈꯪꯅꯕ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯗꯤ ꯂꯥꯏꯖꯁꯦ ꯑꯩꯒꯤ ꯁꯦꯝꯕꯤꯔꯣ. ꯑꯩ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ. ꯑꯌꯤꯡꯕꯤ ꯅꯣꯛꯐꯦꯠ ꯇꯧꯅ, ꯍꯣꯏ ꯏꯕꯨꯡ, ꯑꯩ ꯏꯇꯥꯗ ꯌꯥꯅꯕ ꯍꯥꯏꯔꯒꯦ. ꯍꯌꯦꯡꯗꯣ ꯅꯍꯥꯟꯒꯤ ꯄꯣꯠꯐꯝꯗꯨꯗ ꯊꯦꯡꯅꯔꯁꯤ. ꯑꯗꯨꯗꯤ ꯏꯕꯨꯡ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ. ꯍꯣꯏ, ꯆꯠꯂꯨ. ꯂꯥꯏꯖꯒ ꯑꯌꯤꯡꯕꯤꯒꯁꯨ ꯆꯠꯈꯤꯔꯝꯃꯤ. ꯅꯨꯄꯤ ꯑꯅꯤꯗꯨ ꯆꯠꯈꯤꯕꯒ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏ. ꯀꯩꯅꯣ ꯏꯇꯥꯎ, ꯅꯪꯕꯨ ꯉꯥꯎꯔꯕ? ꯃꯅꯥ ꯄꯪꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯃꯥꯏꯅ ꯀꯣꯏꯒꯦ ꯍꯥꯏꯅꯣ? ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯌꯤꯡꯕꯤꯁꯤ ꯀꯣꯏꯌꯨꯗꯅ. ꯏꯇꯥꯎ, ꯂꯥꯏꯖꯁꯦ ꯅꯥ ꯄꯪꯉꯦ ꯈꯪꯂꯕꯁꯨ ꯑꯩꯅ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ. ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯑꯩ ꯃꯥꯕꯨ ꯂꯧꯒꯅꯤ. ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯌꯤꯡꯕꯤꯗꯣ ꯑꯩꯅ ꯀꯣꯏꯕ ꯇꯥꯔꯦꯗꯅ. ꯃꯁꯛ ꯃꯇꯧꯁꯨ ꯐꯖꯩ. ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ. ꯁꯣꯝꯗꯅ ꯑꯌꯤꯡꯕꯤꯒ ꯂꯥꯏꯖꯒꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ. ꯂꯥꯏꯖꯅ, ꯏꯇꯥ, ꯀꯩꯀꯩ ꯋꯥꯔꯤ ꯁꯥꯟꯅꯔꯒꯦ? ꯑꯌꯤꯡꯕꯤ ꯃꯈꯣꯜ ꯑꯗꯨ ꯀꯟꯅ, ꯍꯣ, ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯗꯨꯅ ꯅꯪꯁꯦ ꯅꯨꯡꯁꯤ ꯄꯥꯝꯃꯦꯌꯦ. ꯑꯗꯣ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ? ꯂꯥꯏꯖꯁꯨ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯝꯃꯤ. ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ. ꯏꯇꯥ, ꯑꯩꯗꯤ ꯃꯤꯒꯁꯨ ꯃꯤꯃꯥꯟꯅꯗꯦ. ꯑꯗꯨꯅ ꯑꯩ ꯅꯨꯄꯥ ꯀꯣꯏꯔꯣꯏꯒꯦꯗ. ꯏꯇꯥ, ꯅꯥ ꯄꯪꯕ ꯃꯤꯁꯨ ꯃꯤꯅꯤ. ꯑꯩꯒꯤ ꯋꯥꯗꯤ ꯌꯥꯈ꯭ꯔꯣ ꯍꯥꯏꯁꯤꯗ ꯂꯩꯔꯦ. ꯃꯤꯁꯨ ꯑꯗꯨꯝ ꯐꯕ ꯃꯥꯜꯂꯤ, ꯃꯁꯛꯁꯨ ꯐꯖꯩ.
ꯑꯌꯤꯡꯕꯤꯅ ꯊꯦꯝꯕꯗꯒꯤ ꯂꯥꯏꯖꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯒ ꯇꯣꯝꯄꯣꯛꯀꯁꯨ ꯀꯣꯏꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯥꯏꯖꯒ ꯇꯣꯝꯄꯣꯛꯀꯗꯨ ꯎꯅꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯒ ꯊꯦꯝꯕꯨꯡꯒꯅ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯤꯕꯗꯨꯕꯨ ꯁꯪꯂꯝꯃꯤ꯫ ꯊꯦꯝꯕꯨꯡꯅ ꯑꯅꯤꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯩꯅꯦ ꯇꯧꯔꯤꯁꯤꯕꯨ ꯀꯃꯥꯏꯅ ꯄꯥꯎ ꯐꯥꯎꯅꯕ ꯌꯥꯖꯥꯠꯅꯣ? ꯑꯗꯣ ꯑꯌꯤꯡꯕꯤ ꯂꯥꯏꯖꯁꯤꯕꯨ ꯄꯣꯛꯄꯗꯒꯤ ꯃꯅꯥ ꯑꯗꯨꯝ ꯄꯪꯉꯛꯄ꯭ꯔꯣ? ꯄꯪꯉꯛꯇꯦꯗ, ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗꯨꯋꯥꯏꯗ ꯎ ꯀꯥꯕꯗ ꯇꯥꯔꯛꯄꯗꯒꯤ ꯄꯪꯂꯤꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯗꯣ ꯑꯌꯤꯡꯕꯤ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯀꯩ ꯋꯥꯅꯣ ꯇꯥ ꯊꯦꯝꯕꯨꯡ? ꯊꯦꯝꯕꯨꯡ ꯋꯥꯈꯜꯗ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯔꯗ꯭ꯔꯅꯦ? ꯀꯥꯟꯅꯗꯦ ꯁꯤꯗꯤ, ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯊꯦꯝꯕꯨꯡ ꯑꯌꯤꯡꯕꯤꯗ ꯌꯦꯡꯗꯨꯅ ꯑꯌꯤꯡꯕꯤ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯌꯤꯡꯕꯤ ꯅꯣꯛꯂꯒ ꯑꯗꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯌꯥꯝ ꯂꯨꯕ ꯋꯥꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ꯫ ꯇꯥ ꯊꯦꯝꯕꯨꯡꯅ ꯅꯨꯡꯁꯤ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯦꯝꯕꯨꯡ ꯑꯌꯤꯡꯕꯤꯅ ꯌꯥꯔꯛꯄꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯀ ꯂꯥꯏꯖꯒꯗꯨ ꯋꯥꯔꯤ ꯁꯥꯏ꯫ ꯇꯣꯝꯄꯣꯛ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯂꯒꯦ? ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯆꯥꯛꯇꯤ ꯑꯩꯅ ꯑꯌꯥꯝꯕ ꯊꯣꯡꯉꯦ, ꯑꯩꯈꯣꯏ ꯃꯥꯗꯤ ꯄꯥꯛꯅ ꯊꯣꯡꯗꯦ꯫ ꯇꯣꯝꯄꯣꯛ ꯂꯥꯏꯖꯅ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯅꯪꯅ ꯊꯣꯡꯕꯗꯨ ꯑꯩꯁꯨ ꯆꯥꯅꯤꯡꯈ꯭ꯔꯦꯗ꯫ ꯂꯥꯏꯖ ꯏꯀꯥꯏꯔꯞ ꯇꯧꯅ ꯏꯆꯥ ꯀꯌꯥ ꯄꯣꯛꯇꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯗꯤ꯫ ꯇꯣꯝꯄꯣꯛꯇꯤ ꯂꯥꯏꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯗꯨ ꯃꯆꯥꯅꯨꯄꯥꯒ ꯅꯥꯄꯪꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏ, ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯇꯣꯝꯄꯣꯛ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯅ ꯀꯩꯗꯧꯔꯒꯦ? ꯃꯤꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯕ꯭ꯔꯥ? ꯅꯪꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯥꯄꯪꯕꯤ ꯅꯨꯄꯤ ꯑꯃꯒ ꯀꯣꯏꯅꯩꯌꯦꯗꯅ ꯍꯥꯏꯔꯤꯕꯁꯤ ꯆꯨꯝꯕ꯭ꯔꯕ? ꯑꯗꯨꯗꯤ ꯏꯃꯥꯗꯗꯤ ꯀꯅꯥꯅ ꯍꯥꯏꯔꯛꯂꯤꯕ? ꯃꯤꯅ ꯍꯥꯏꯔꯛꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯅꯥꯄꯪꯕꯤ ꯅꯨꯄꯤꯗꯨꯕꯨ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯡ꯫ ꯉꯁꯤꯗꯒꯤ ꯅꯥꯄꯪꯕꯤꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ꯫ ꯏꯃꯥ ꯅꯆꯥꯅ ꯃꯥꯕꯨ ꯅꯥꯄꯪꯕꯤꯅꯤ ꯈꯪꯂꯕꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯤ꯫ ꯃꯥꯒ ꯂꯥꯞꯅꯧ ꯍꯥꯏꯕꯗꯨꯃꯇꯪꯗꯤ ꯅꯆꯥꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯣꯝꯕꯤꯔꯩ ꯁꯥꯎꯅ ꯅꯪꯕꯨ ꯄꯣꯛꯂꯤꯕ ꯅꯃꯥ ꯑꯩꯉꯣꯟꯗꯒꯤ ꯅꯥꯄꯪꯕꯤꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯕꯅꯤꯅꯦ ꯅꯪ꯫ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯥꯄꯪꯕꯤꯗꯨꯕꯨ ꯌꯨꯝꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯄꯗ ꯑꯩꯅ ꯀꯩꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯕꯤꯔꯩ ꯏꯃꯨꯡꯗ ꯁꯥꯎꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ ꯃꯥꯁꯨ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯥꯏꯖ ꯆꯥꯛ ꯊꯣꯡꯂꯤ꯫ ꯉꯥꯟꯕꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯉꯥꯟꯕ ꯃꯆꯦꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏ, ꯏꯆꯦ ꯀꯩ ꯏꯟꯁꯥꯡ? ꯂꯥꯏꯖ ꯃꯧꯄꯥꯗ ꯌꯦꯡꯗꯨꯅ ꯃꯨꯊꯤ ꯁꯛꯇꯥ ꯊꯤ, ꯅꯪꯅ ꯀꯌꯥꯝ ꯐꯖꯗꯅ ꯑꯩꯉꯣꯟꯗ ꯁꯛꯊꯤ ꯍꯥꯏꯅꯣ? ꯉꯥꯟꯕ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯅꯥꯗꯤ ꯐꯖꯅ ꯄꯪꯕꯖꯥꯠꯅꯤꯍꯦ, ꯃꯤꯅ ꯍꯥꯏꯁꯤ ꯇꯥꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯈꯨꯝꯃꯤ꯫ ꯀꯩꯅꯣ ꯃꯔꯨꯝ ꯃꯔꯨꯝ ꯆꯠꯂꯤꯗꯣ? ꯈꯥꯕꯩꯁꯤꯡ ꯊꯣꯡꯂꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯔꯣ ꯅꯪ꯫ ꯅꯥꯄꯪꯕꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯟꯕꯗꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯉꯥꯟꯕ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯂꯩꯃꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯝꯃꯦꯗꯅ꯫ ꯂꯥꯏꯖ ꯈꯔ ꯁꯥꯎꯅ ꯀꯗꯥꯏꯗꯒꯤ ꯆꯥꯛ ꯂꯣꯏꯕꯅꯣ? ꯆꯥꯛ ꯊꯣꯡꯕ ꯍꯧꯕꯗ ꯉꯥꯏꯔꯤ, ꯆꯥꯛ ꯂꯣꯏꯗꯧꯒ ꯋꯥꯠꯂꯤ꯫ ꯊꯣꯛꯈ꯭ꯔꯣ, ꯑꯩ ꯆꯥꯛ ꯉꯥꯛꯇ ꯊꯣꯡꯒꯦ꯫ ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ꯫ ꯂꯩꯃꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯍꯥꯏ, ꯃꯣꯏ ꯃꯄꯥ ꯊꯥꯔꯣ ꯍꯣꯏꯒꯤ ꯃꯄꯥꯝꯂꯣꯝꯗ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠ ꯀꯧꯕꯤ ꯑꯃ ꯂꯩ ꯍꯥꯏꯌꯦ, ꯌꯥꯝꯅꯁꯨ ꯍꯩ ꯍꯥꯏ꯫ ꯑꯗꯨꯗ ꯑꯃꯨꯛꯇ ꯅꯆꯥꯅꯨꯄꯤꯁꯦ ꯌꯦꯡꯁꯤ ꯍꯥꯏꯕꯕꯨ ꯃꯣꯏ ꯃꯄꯥꯅ ꯀꯔꯤ ꯈꯜꯂꯤꯕ? ꯃꯃꯥ ꯐꯩ ꯍꯥꯏꯔꯕꯗꯤ ꯌꯦꯡꯂꯨ, ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯊꯥꯗꯤ ꯊꯥꯖꯗꯦ꯫ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯁꯤ ꯌꯦꯡꯂꯨꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯂꯥꯏꯖꯕꯨ ꯄꯨꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯀꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯁꯨ ꯃꯤ ꯈꯔ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯊꯪ ꯃꯊꯪ ꯌꯦꯡꯕ ꯂꯣꯏꯗꯨꯅ ꯂꯥꯏꯖꯕꯨ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯂꯩꯃꯅ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯅꯥ ꯄꯪꯕꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯌꯦꯡꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯅ ꯂꯥꯏꯖꯒꯤ ꯃꯅꯥ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥ ꯄꯪꯕꯁꯤꯕꯨ ꯐꯔꯔꯣꯏꯗꯕ꯭ꯔꯥ? ꯐꯅꯤꯗ ꯐꯅꯤꯗ, ꯁꯤꯒꯤ ꯍꯤꯗꯥꯛꯁꯤ ꯇꯨꯝꯂꯝꯗꯥꯏꯗ ꯍꯥꯞꯄꯨ, ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯐꯖꯅ ꯇꯥꯔꯅꯤ꯫ ꯂꯩꯃ ꯑꯃꯥꯏꯕꯤꯅ ꯃꯆꯥꯒꯤ ꯃꯅꯥ ꯑꯗꯨ ꯐꯔꯛꯈꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯩꯃ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯇ ꯑꯀꯠꯁꯦꯜ ꯈꯔ ꯀꯠꯂꯝꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯍꯤꯗꯥꯛ ꯑꯗꯨ ꯅꯥꯀꯣꯡꯗ ꯍꯥꯞꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯥꯞꯄꯗꯒꯤ ꯂꯥꯏꯖꯒꯤ ꯃꯅꯥꯗꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖ ꯃꯅꯥ ꯐꯖꯅ ꯇꯥꯔꯤ꯫
ꯂꯩꯃꯒ ꯇꯣꯂꯤꯜꯒꯁꯨ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯌꯤꯡꯕꯤꯗꯨ ꯂꯥꯏꯖ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖ ꯂꯪꯆꯥꯛ ꯆꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯤꯡꯕꯤ ꯎꯕꯗ ꯂꯥꯏꯖꯅ "ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯏꯕ?" ꯑꯌꯤꯡꯕꯤꯗꯤ ꯂꯥꯏꯖ ꯃꯅꯥ ꯇꯥꯔꯦ ꯈꯪꯗꯕꯅꯤꯅ ꯀꯟꯅ ꯍꯥꯏ꯫ "ꯉꯁꯥꯏ ꯂꯥꯛꯄꯅꯤ, ꯑꯗꯣ ꯇꯥ ꯇꯣꯝꯄꯣꯛꯅ ꯑꯃꯨꯛꯇ ꯎꯅꯁꯦꯅ ꯍꯥꯏꯔꯛꯄꯅꯤ." "ꯇꯞꯅ ꯍꯥꯏꯌꯨ, ꯄꯥꯕꯒꯤ ꯏꯃꯥꯒ ꯏꯃꯨꯡꯗ ꯂꯩꯕꯅꯤ." ꯑꯌꯤꯡꯕꯤ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯇꯞꯅ ꯍꯥꯏꯌꯨ ꯀꯥꯏꯅ, ꯇꯞꯅ ꯍꯥꯏꯔꯒ ꯌꯥꯝ ꯇꯥꯕꯤꯔꯅꯤ." "ꯏꯇꯥ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ, ꯑꯩ ꯐꯤꯔꯣꯜ ꯑꯃꯨꯛꯇ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯂꯩꯃ ꯑꯌꯤꯡꯕꯤꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯍꯩꯃ, ꯏꯆꯥ ꯑꯌꯤꯡꯕꯤ ꯂꯥꯛꯏꯗꯅ, ꯅꯪꯗꯤ ꯅꯆꯦ ꯍꯣꯏꯗꯒꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯜꯂꯛꯏ?" "ꯏꯗꯣꯝꯆꯥ, ꯉꯁꯤ ꯍꯜꯂꯛꯄꯅꯤ." "ꯅꯆꯦꯗꯤ ꯃꯁꯥ ꯈꯔ ꯀꯜꯍꯧꯔꯕ꯭ꯔꯣ?" "ꯍꯣꯏ, ꯀꯜꯍꯧꯔꯦ ꯏꯗꯣꯝꯆꯥ." "ꯐꯔꯦ, ꯑꯩꯈꯣꯏ ꯂꯥꯏꯖꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯑꯁꯤ ꯇꯥꯔꯕꯅꯤ." ꯑꯌꯤꯡꯕꯤ ꯉꯛꯅ "ꯏꯇꯥ ꯂꯥꯏꯖꯕꯨ ꯃꯅꯥ ꯇꯥꯔꯦ ꯍꯥꯏꯕ ꯏꯗꯣꯝꯆꯥ?" "ꯍꯣꯏ, ꯇꯥꯔꯦ. ꯊꯪꯅꯕ ꯈꯨꯜꯗ ꯑꯃꯥꯏꯕꯤ ꯇꯥꯊꯣꯠꯇ ꯌꯦꯡꯂꯨꯕꯗꯒꯤ ꯅꯇꯥ ꯑꯁꯤ ꯃꯅꯥ ꯇꯥꯔꯦ. ꯑꯗꯨꯅꯅꯤꯗꯅ ꯑꯩꯅ ꯋꯥ ꯀꯟꯅ ꯉꯥꯡꯕꯗ ꯇꯞꯅ ꯉꯥꯡꯉꯨ ꯍꯥꯏꯔꯝꯃꯤꯗꯨꯗꯤ." "ꯈꯛꯅꯤꯃ ꯉꯁꯤꯗꯤ." ꯇꯥꯟꯖꯥꯗꯨꯗ ꯂꯥꯏꯖꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯃ ꯃꯆꯥꯅ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯅꯣꯏꯕꯨ ꯀꯔꯥꯏ ꯆꯠꯂꯨꯒꯦ ꯍꯥꯏꯔꯤꯅꯣ?" ꯑꯌꯤꯡꯕꯤꯅ "ꯏꯗꯣꯝꯆꯥ, ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯨꯒꯦ ꯇꯧꯕꯅꯤ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯆꯥꯔꯣ." ꯑꯌꯤꯡꯕꯤꯒ ꯂꯥꯏꯖꯒꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯩꯃ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ "ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯦꯅꯦꯁꯦ. ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯏꯁꯣꯔ ꯃꯥꯅ ꯎꯕꯤꯔꯤ." ꯊꯦꯝꯕꯨꯡꯒ ꯇꯣꯝꯄꯣꯛꯀꯁꯨ ꯂꯥꯏꯖꯒ ꯑꯌꯤꯡꯕꯤꯒ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯂꯥꯞꯇꯛꯅ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯥꯛꯄꯗꯨ ꯊꯦꯝꯕꯨꯡꯅ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ "ꯂꯥꯛꯑꯦ, ꯅꯪꯅ ꯋꯥꯅ ꯉꯥꯏꯖꯔꯤꯗꯣ ꯃꯅꯥ ꯄꯪꯖꯕꯒꯤ ꯋꯥꯅꯤ. ꯃꯁꯛꯇꯤ ꯁꯥꯊꯤꯅ ꯐꯖꯩ. ꯃꯅꯥ ꯄꯪꯂꯝꯗ꯭ꯔꯗꯤ ꯑꯩꯅ ꯀꯣꯏꯔꯝꯗꯧꯅꯤ. ꯃꯅꯥ ꯄꯪꯕꯁꯤꯗ ꯅꯉꯣꯟꯗ ꯄꯤꯊꯣꯛꯂꯕꯅꯤ." "ꯀꯥꯔꯟ ꯌꯥꯝ ꯉꯥꯡꯕ꯭ꯔꯥ ꯑꯩꯕꯣ? ꯈꯨꯅꯤꯡ ꯆꯥꯅꯤꯡꯅ ꯉꯁꯤ." ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯏ꯫ ꯑꯌꯤꯡꯕꯤꯅ "ꯇꯥ ꯇꯣꯝꯄꯣꯛ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ?" ꯊꯦꯝꯕꯨꯡꯅ "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯉꯣꯟꯗꯒ ꯍꯪꯗꯦꯅꯦ, ꯃꯤꯒꯤ ꯅꯨꯄꯥꯁꯤꯗ ꯑꯣꯏꯅꯒ ꯍꯪꯉꯤ." "ꯌꯥꯔꯦ, ꯄꯛꯇ꯭ꯔꯦꯅ." ꯇꯣꯝꯄꯣꯛ ꯑꯌꯤꯡꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ." "ꯑꯗꯨꯗꯤ ꯇꯥ ꯇꯣꯝꯄꯣꯛ, ꯏꯇꯥꯒ ꯋꯥꯔꯤ ꯁꯥꯟꯅꯖꯔꯣ, ꯑꯩꯈꯣꯏꯁꯨ ꯑꯁ꯭ꯋꯥꯏꯗ ꯁꯥꯔꯨꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯒ ꯑꯌꯤꯡꯕꯤꯒꯁꯨ ꯆꯠꯈꯤ꯫ ꯂꯥꯏꯖ ꯇꯣꯝꯄꯣꯛꯇ ꯌꯦꯡꯂꯛꯏ꯫ ꯇꯣꯝꯄꯣꯛ ꯏꯃꯪ ꯃꯪꯕꯗꯨꯗ ꯂꯥꯏꯖꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯇꯥ ꯇꯣꯝꯄꯣꯛ, ꯀꯩꯗꯧꯔꯒꯦ ꯃꯪꯂꯤꯕꯗꯨꯕꯣ?" ꯇꯣꯝꯄꯣꯛ ꯃꯥꯗꯤ ꯂꯥꯏꯖ ꯇꯥꯔꯣꯏ ꯈꯟꯕꯅ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏ꯫ "ꯂꯥꯏꯖ, ꯑꯩꯅ ꯃꯪꯂꯤꯕꯁꯦ ꯅꯪꯒꯤ ꯈꯟꯕꯗꯅꯤ. ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯇꯠꯈꯤꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ. ꯂꯥꯏꯖ, ꯏꯃꯥꯅ ꯅꯪꯕꯨ ꯅꯍꯥ ꯄꯪꯉꯦ ꯍꯥꯏꯗꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ. ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯅꯪꯕు ꯊꯥꯗꯣꯛꯄ ꯑꯩ ꯉꯝꯂꯣꯏꯌꯦ ꯂꯥꯏꯖ." ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯅ "ꯇꯥ ꯇꯣꯝꯄꯣꯛ, ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯝꯗ꯭ꯔꯕꯗꯤ ꯏꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ." ꯇꯣꯝꯄꯣꯛ ꯂꯥꯏꯖꯅ ꯇꯥꯔꯝꯕꯗꯨꯗ ꯉꯛꯅ ꯂꯥꯏꯖꯗ ꯌꯦꯡꯂꯛꯏ꯫ "ꯑꯩꯅ ꯇꯞꯅ ꯍꯥꯏꯔꯒ ꯅꯪꯅ ꯀꯔꯝꯅ ꯇꯥꯔꯤꯕ ꯂꯥꯏꯖ?" "ꯇꯥ ꯇꯣꯝꯄꯣꯛ, ꯑꯩ ꯅꯥ ꯇꯥꯔꯤ." ꯇꯣꯝꯄꯣꯛ ꯍꯔꯥꯎꯅ "ꯑꯍ, ꯑꯁꯦꯡꯕꯔꯣ ꯂꯥꯏꯖ?" "ꯑꯁꯦꯡꯕꯅꯤ ꯇꯥ ꯇꯣꯝꯄꯣꯛ." "ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ." "ꯑꯗꯨꯗꯤ ꯊꯨꯃꯟꯗ꯭ꯔꯣ ꯇꯥ ꯇꯣꯝꯄꯣꯛ?" "ꯅꯪꯁꯦ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯅꯤꯡꯉꯤ ꯂꯥꯏꯖ. ꯅꯪ ꯌꯥꯔꯣ? ꯑꯩꯈꯣꯏꯅꯤ ꯉꯁꯤ ꯆꯦꯜꯂꯁꯤ." ꯂꯥꯏꯖꯁꯨ ꯌꯥꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯇꯣꯝꯄꯣꯛꯀ ꯆꯦꯜꯂꯅꯤ ꯇꯥꯕꯗ ꯊꯦꯝꯕꯨꯡꯅ ꯑꯌꯤꯡꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏ꯫ "ꯃꯤꯗꯤ ꯆꯦꯟꯈꯤꯗꯧꯔꯦ, ꯏꯕꯥꯅꯤꯁꯨ ꯉꯁꯤ ꯆꯦꯜꯂꯁꯤꯗꯅ." "ꯆꯦꯟꯕꯒ ꯉꯝꯈꯤꯔꯣꯏ, ꯃꯤ ꯀꯨꯏꯅ ꯂꯩꯁꯥꯈꯤꯗꯣꯏꯅꯤ." "ꯂꯩꯁꯥꯔꯅꯨ, ꯅꯪꯅ ꯂꯩꯁꯥꯒꯦꯁꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯁꯥꯔꯨ ꯂꯥꯛꯑꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯑꯌꯤꯡꯕꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯑꯌꯤꯡꯕꯤꯒ ꯊꯦꯝꯕꯨꯡꯒ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯂꯥꯏꯖꯒ ꯇꯣꯝꯄꯣꯛꯀ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯄꯤ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯉꯟꯅ ꯊꯤꯜꯂꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯔꯩ ꯃꯃꯧꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ "ꯀꯔꯤ ꯃꯁꯛ ꯈꯨꯐꯖꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯗꯤ! ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯅꯤ. ꯏꯃꯧꯒꯤ ꯃꯁꯛ ꯑꯁꯤꯗꯅꯤꯅꯦ ꯏꯆꯥꯅ ꯉꯥꯎꯔꯤꯁꯦ. ꯃꯅꯥ ꯄꯪꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ." ꯇꯣꯝꯄꯣꯛ ꯅꯣꯛꯇꯨꯅ "ꯏꯃꯥ, ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯄꯪꯗ꯭ꯔꯕꯅꯤ." ꯇꯣꯝꯕꯤꯔꯩ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯃꯌꯨꯝꯅ ꯊꯨꯅ ꯍꯣꯡꯕ ꯄꯥꯝꯃꯤ ꯍꯥꯏꯕꯗꯒꯤ ꯊꯨꯅ ꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏꯖꯗꯨ ꯇꯣꯝꯄꯣꯛꯀ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯈꯤ꯫